कुहे तूर नत्रगा तूर चिंग अमदी हजरत मूसा कुरानी वाक्य मणिपुरी बिस्मिल्लाह कुहे तूर नत्रगा तूर की चिंग हाइरिबा असि ओंथोंना मतिक मगुन लेख्रबा चिंग अमनी चिंग असिगी मतंगदा कुरान अमदी इंजिल बाइबल डायरेक्ट निंगसिंगदी चिंग असिदा मतिक मगुन चावरबा थौदोक क्या होकी मसिगी मनुंगदा हजरत मूसा गा चिंग असिदा अल्लाह ताला गा वांगांग नखिबा हजरत मूसा ना मफम असिदा नोंगा खिबा अमसुंग हजरत मूसा अमदी बनी इस्राएल की मियोय हुफुतरा मफम असिदा नुमित निफुनी मतम ककना लैखिबा हाइबदी अल्लाह की इबादत तौखिबा असिना चिंगबसी यामना मगुन लैरबा वाक्यातनी कुहे तुरबु मुकद्दस चिंग कवे यामना सेंगबा बरकत लैबा चिंग असिदा अल्लाह ना मागी नूरे तजल्ली उत्की अमसुंग हजरत मूसा ना मयुमदा मतु मचागा कोनना फिलिस्तीन दगी मिसरदा चही तरागी मतुंगदा हलकपदा तूरगी चिंगमाइदा नूरसी उखी महाकना चटलिंगै महाकना सफरदा चटलिंगै लंबी खजिक ओनखी अमसुंग नुमिदांग ओइसेनकी नुमिदांग अदु इंगबसु इंगलम्मी ममसु ममलम्बी मखोयद मई यौरमदे मखोयगी नाकता मई लेरमलबदी मई चुखतलगा मई तिकपा अमदी करिगुंबा खरा थोंग थाकपा तौगे मखोय खलम्मी चैरक असिदा मैबुन असी उरुबनी मदुदा हजरत मूसाना मागी लोइनबीदा हाय अइना मई उई मसिगी मनाकता चटलगा करिगुंबा खबर लौरक्के हाइबदी अखोयगी चटलिबा लंबी नचिंगबगी मतंगदा अमसुंग मईसु पुरके अदुगा नंगना करिगुंबा खरा थोंगतनबा असुमनसु हाय मैबुल अदु हजरत मूसा खक्तन उबनी मागी लोइनबीना उरमदे असुमना महाक मई लोबु चटकी अदुबु मई अदु चंगसिलिंगै लापखेबगुम तोरमी अवदगी अमंबदुदा महाक तूरगी चिंगमाइदे योसिनखी मईदु उना उना येंगना येंगना अदुदगी मैबुन अदु तिंखंग पानबा असंगबु उ अमदगी ओइरम्मी अवदगी आवाज लाखी है मूसा आई अल्लाह नि दुनिया की मपु दुनिया सिगी परवरदिगार हाइबदी योपी थाकपीरिबा मपु बाइबल ता असुमना हाय मई अदु असुक्की मतिक लंगलम्मी मदुदे हजरत मूसा यंगसिनबा ngamlamde khutna khallammi awdaki ngasai u pambi adu tapna tapna sangna uba horki hajrat musa ngakpagi ngkhailamde mahakna lepliba adu nongchup makai olago irammi amasung u pambi aduna magi yetta tarami allah na mabu mafum aduda karakpada khongup lauthoknaba haiki awdagi allah na mahakka warisanaki waturi sinina wahazal baladil amin aikoina ayat asi quran da tatana pai sinai hairiba asi chinglon paren singni amasung wawdagi manungdagi ching amagi chingmai natraga ching amani tur natraga tuwa hairiba asi masi misr loisilakpa amasung saudi amasung jordan gi border dani hazrat musa na pok bagi matamda Firaun na hukum tauki magi laibak ta laiba bani Israel gi imung khibikta angang nupa poklabadi khudakta hatokpagi hukum ni maramdi matam adugi zalim ningthau Firaun gi konok panji amadi makhoi da lakpa khudam pandam gi matunginna makhoi na Firaun da tamlammi nahaki laibak ta adugum matik leirba ngang ama lakadauri maduna saurakpada nahaki ningthau khubam amadi laibak natraga nahaki thawai mangbagi ekibelai maram aduna Firaun na Bani Israel de polakba ang nupa machasing loina hathan ki masi khaskar Bani Israel gi dam yamna chauraba exam parikha mani awabagi akibagi pendabagi matamni adubu Hazrat Musa di magi mama apokpina lot na poklaga kharani lot na thamlaba tung turel da nil turel da thi jana angang Musa bu tautahan ki nil turel yamna ising langba amasung yamna magi ising hawba dugum turelni Firaun chahi chambri punsi ki adubu nomu fawba kok chikhide masida shaitan namangonda thaujin ki nahak chahi chambri punsi bada kok chiktraba adugum miyoini nahak minatre khudani adugi matungda Firaun khuda dawa tawkiba zalimni asumna haine Hazrat Musa gi mama gi mingda yamna chauraba barkalai adubu magi mingasi thiba pangphang phangde Hazrat Musa nil darya da tauki matamduda
मागे अपोक्पी ममा की थमोई कयामना कायरमगनी हजरत मूसा की ममाना हजरत मूसा की मचेंबु माना इसिंग द ताव थखरगा कदाई दे करम तौखरी येंगलुनबा तुमिन्ना तुंग इलहलमी अल्लाह की कुदरत अल्लाह की थौसिल कनानसु खंगबा ngamba nate माई पाकपदी अल्लाह बु यारिबा अल्लाह की हुकुम अहकाम बु यादन चतक्रिबा कांगलुप सिंग तगिनी फिरआउन की कोनुंग समुद्र नील दरिया चेंतरी अदुबु हजरत मूसा थी फिरआउन की हिदेन दलई सिनकी फिरआउन की तालोई की मिंग हजरत आशिया कोरमे महाक्ति ईमानदार नुपी ओइरमे महाकना उरुबदगी पुखत लखी अंगांग अदु औदगी angang adugi nungsiraba saktam ubada macha gum khankiduna Firaun da yoklasi haije adubu ahanbada mahakna yaramdi kaithangda makhoigi macha leitabani tungda kanarakadra khanna yoki masini Allah haibase mana nongma lantheng narakadaba maga nongma lantheng narakadaba angang adubu magi khudang pambum marakta Allah ne yokhanki Hajarat Musa gi chahi ahum natraga ani mekhai ahum asum oirakpa tanja si waida Firaun nungsina angang Musa alayhissalam bu lauduna kolubada ajat Musa na magi mai de khut macha aduna thakirami masida Firaun ge niat khrab oikirami mana chingna ki madudi angang aduna khangna thaba soidna oigani mioi banina makhal khalam basu yai angang asira karino aigi life amadi career amadi famlen adugi khatra oirakadaba pikliba angang Musa da achoubu changyeng ama taubu taki Firaun na angang Musa alayhissalam gi mangda maitan asakpa amadi sana matum ama thamki amasung karamba khan bage yengki Hazrat Musa na taseng nama magi khutna sana rom da tingjin ki adubu khudak tu da Hazrat Jibril Islam laktuna maitan insin ki maitan achak pa adu lokhat laga chinda khap ki bana maram moiraga Hazrat ki leiton sokhi amasung zindagi ki oina wangang bada khara problem oi ki habidi flow oide amasung leilome Firaun gi leibakta mioi kanglup anini Firaun na yaba lup ati makhoi gi lup makhoi gi jati masibu kipti kawi aduga Bani Israel kanglup Bani Israel singa si Hazrat Yusuf ki zamana ta misr da lakhiba kanglup ni noma Hazrat Musa na pakhang farak labada noma wakia ama oiki nupa amaga aidi kipti sagai gi nupa amaga Bani Israel gi nupa amaga khatnarame maduda Bani Israel gi nupa duna Hazrat shikayat tawbadagi mana kipti nupa dubu khubak na thajillubada natraga thinjillubada sikhirame haina balai Hazrat Musa se mi taragi pangal kal Hazrat na hat ke di tawbuna lamde masina maram oiraga Firaun amadi makhoi gi kipti mioi singbu kibadagi lot na ma Filistin dagi misr di chenki no masida matang si soijare aikoigi mahak se misr dagi Filistin di chenki mahak na misr panglak palambida asagi mak safar da lagle mak ji aikoigi Filistin gi maikai tamrak posina mak safar da lagle maduga lambi da guha ama thengnarami amasung ma guha du gi nak tamak potharami masida mahak na urui mioi kanglup khara makhoi gi hameng sing du puraktuna guha du gi ising pithakli amromda cherek sida tanja sida nupi lai sabi ani khaksu makhoi gi hameng sing du ising pithakpagi damak ngai duna leiri nupa sing du loirabada makhoi gi hameng sing ising thakhan gadori bani asumna nuti gi makhoi tauri bijani Hazrat Musa na uiri bifiba madu ubada pelamde taseng ati nupi macha sing adugi hameng sing na hana pithak piraga achathan khiba thokpani adubu makhoi sing aduna makhoi gi do hana pithak laga nupi sing adu nungti gi tungda makhoi thakhal laga asumna thengna mayumda halakhi adubu numit adudi Hazrat Musa na nupa sing adubu gara inthokraga maning lomda inthokraga laisai macha ani dubu kausilaga makhoi gi hameng sing adu ising pithakali amasung makhoi numit adu yamna nganna mayum dhanki numit aduda makhoi ani ne yamna nganna halakpu da makhoi gi hanuru mapa aduna ngakna hanki makhoi ani na wari pun makliki an adusu arai jamna lamde nabi singi silsila gi meoini mahak na Hazrat Musa mayum da korak naba nupi masa amabu tharaki Hazrat ti
musafirnina dawat adu kabul tawduna laki adubu lambida nabigi takwagi khudam amasu uki madudi ngasai leisabi macha asina mang thaduna chatlingai nungsitna amuk mana seliba fizol ado khumit lan khatna aidok lammi madu ubada Hajaratna nungairamde amasung leisabi macha adubu tungda chathalaga lambi dukhak oi yet karomdano chatkadaba madu takhallaga mayum yona laki asumna makoi masengi marakta chahi taragi mukarrar matam ama lepnaraga hainaraga tanaraga Hajarat makoi yumde leirami amasung handugi kaina thangda handugi machanupi ama magi taloi oiki ngasai akaknaba chahi tara asi loirba tungda mahak misrdagi magi pokna famlamdam Filistinda lakhibani no mahaki pokna famlamdam Filistindagi misrda lakhibani mahak mathanta nate handamuk halakpasidadi magi loinabi yauri loinana pochai kayamarum su yarom gani sanga yarom su yai mayum da haliklibani na pot loi kayamarum yarom gani magi makuna chaisu asa amasu sinaraki asa si maton ani longi hairi amasung madu chumnagi chaisu na lamde adubu chatna lambi khajik onaki ahing oisinki amasung inglammi aduna mai mathau taklami mai haugatlaga aingba koknaba amasung karigumba khara thong thakpagi damak terak asidani mahakna laptakna maibun ama ukibasi mai adu mahak khaktana ukibani sohai mahakna magi maudagi ijazat nauraga mai tamna lakhi adubu mafam adu yoragadi chumnagi mai na lamdre ilahigi nure tajalli oiramle nur ado tingkhang panbu u amadigi oirami amasung tapna u ado sangna uba hawraki numit asida mahak kalimullah oire Allah namang onda takpiki dunia se fanini leng daba yumdi qayamat ki matungdani qayamati soidana laklagani aduna numit adugi damak thaurang langnaba amasung adugumba mioisindagi lapna lainaba jisna Allah thadokriba na farman tawkriba amasung masagi thamoigi apambada khong thangkriba chatkibadi mahak mai lobugidamакni adubu mahakpu pinibiki khudol ama adugumba khudol mi khudingna phangamdaba kaurakhi mahakpu khudana he Musa ai Allah ni malem pumbagi parwardigar yokpi thakpiriba mapu kaya ngaklamgani Hajarat Musa alayhi salam karamna oiramgani magi phibam mikuptuda mai khak thijaba chatkibani adubu nabuwatki khudol sinabire madugi Allah na magi mapan naitramo pangal hikmat amadi tauge ta tawangamba oyu haibaga oiba kun fayakun haiba sigi asengba example uhange khanghange haibagum Hajarat Musa da hairake he Musa nangi yet ki khutta karino pairibado madu nangi chaisu adu natra nangna madu phanglaba tung dagi phanglaba numittu dagi nangi thabakta sijinariba haibidi kanaba loriba madu Hajarat Musa khumki yan mani ya Allah masi aigi chaisu ni masida ai ngajai pothai amasung masigi matikna aigi hamengsingi damak unawana su hekche masibu aine fazana khangje yathang tawrakhi madubu leibak ta thathau odagi chaisu adu kiningai oiba oiraba yamna maya ani pan maya panba yamna kiningai oiraba tamthirba chobulin ama onki lebak thatho haibdagi Hajarat Musa lebak thathai madagi yam choraba lin ama maya panba lin ama onki madu ubada Hajarat Musa yam sathina ki kirami adu bulin adu masa chorba su yang ne chen mangamame Hajarat Musa am kiki amasung ning onthokduna sen bawi karamna su kiroi chai amadagi khanghauduna tamthirba linjaw ama ongrabada Allah na hairaki he Musa somdala u kigano chingnatana masigi mamai payu aina masibu amuk nangi chaisu ulhangani asumna Hajarat Musa na linjaw dugi mamai paibaga magi asa adumak oiki masi achobo mojizani aduga matungda Allah na Hajarat ki khud bagal da lon sil halli haibati khud
khut amadi hakchang gi marakta amasung maudagi khubakta magi khubak ado thajagum pumlang langna ngalami masigi polam ani asi sinaraga lamhelab firaun amadi magi kangrup singi maikaida nabi oina hidayat kidamang chatna hukum tawki taseng namang nabi singdi Allah ki khas mioi singni makoida Allah na makhal mathil gi changyang tawi makoina Allah bu khangbugum amasung makoina Allah bu pambugum nusibugum atay ngamde Hajarat Musa di wa lon bada khara problem oiba maram na mahak na Allah ta hangachaki ya Allah aigi matingi damak aigi inaw Harun busu nabi sembiu Allah na mahak ki dua lobi ke amasung magi manawga loinana Firaun gi darbarda चटकी हजरत मूसा की वाकया यामना सांगी हजरत मूसा दा अल्लाह ना तौरात लाइरिक सिनरकी मधु आसमानी लाइरिक नि हौजी कांदा यहूदी सिंगी धर्म लाइरिक नि अदुबु मखोइना मधुबु लोइना सेमदोखरे ओंथाक ओंसिनोइखरे असेंग याउद्रे असेंग खुदागी वादी यावरम लरोय नबी इबुंगो मुहम्मद सल्लल्लाहु अलैहि वसल्लम लाखरबगी तुंगदा हानगी नबी सिंगी शरीयत बातिल ओइखरबनी हौजिकी मतमदा मूसा की शरीयत ईसा की शरीयत ngaktuna chatingai neti rasulullah sallallahu alaihi wasallam की शरीयत ngak chatkadabani ma की दिन नबी पुनम की दिन ओइरी बनी हुकुम आकाम खर खेनबगी वानी हजरत मूसा मति मागी मनाउ नुपा हारून अलैहिस्सलाम गा कोनना फिराउनदा अल्लाह की दावत थुमखी अदुबु मखोइदी याखिद्रे मखो महाकोंदा अल्लाह ने सिनरकपा मोजिजा सिंग उतलबदा मदुबु जादुनी हाइकी महाकी तबलीगबु मखोइना नाचुंखिद्रे मखोइ अचुम्बगी माइकेदे लाखिद्रे अमरोमदा हजरत मूसा की मतमदा यामने फावरबा जादूगर सिंग लेरमी फिरआउन हजरत मूसा रे चैलेंज तौकी मागी लेबाकता लेरिबा जादूगर सिंगा महाका चांगये तौनबगी दमक मदुदा हजरत मूसा ना गमलबदी इमान पुरकनी वा याने असिनि चिंगबा अदुबु मसी मखोइगी थमोइगी नमथाक ओइरमसु याय मरमदी मखोइदा इमान पुरकी हाबिगे नियत लेरमलोय अछुमना फिरआउन की कोनुंगदा अचौबा महफिल अमा लांकी मियोय कया येंबा लाखनकी हजरत मूसा की मांगदा जादू उतके लाखिबा कांगरूप सिंह अदो हजरत मूसा की ड्रेस टाइप ते सेन रखी हाय चांगयेंगी मतम योरक्तुना ngasai की जादूगर सिंह अदुना मखोई की जादू विद्या की मतेंग ना लीन कयामरम ओलहंदुना लेमाई दे चेन चोंबा हवनकी दंजासिदा हजरत मूसा ना मागे आसादु लेबाक ता थादबदगी अंगक फंगने किरिंगाई ओरबा लीन अमा ओंदुना ngasai की जादू की लीन सिंह अदो मथंग योत पौरखी औब पुनमक कीबंगेम खेले खिदरे थौदोक असिगी मतुंगदा जादूगर सिंह लोइना इमान पुसिन रखी मरमदि मखोइना खंगी मधुगी जैसुदगी ओलिबा लिन्नदो मधु चुमनगी लिन्नते जादूगी लिन्नते मधु करिगुम्बा पोट अमनी मखोइगी ज्ञान लाम फंगदबा मसिदा हजरत मूसा सि कनानो खंगदना मखोइ ईमान उनके मखोइ थमोय से अल्लाह ना ओंथोकपीकी मखोइ लोइन ईमान पुरखी अदुबु फिरौन अमदि मागी कांगलुपति मौदसी ईमान पुरखिरमदे हजरत मूसा की वाकियादगी तमजनिंगाई परायामन लय वीडियो असिदा कुहे तुर की इज्जत अजमत अमदि करमना हजरत मूसाबु मफम अदुदा अल्लाह ना पुखी अमदि महाका संग वारी सानकी मधु थमजबनी हौजिकी मतमदसु हाइरिबा तिंखंग पानबा असंगबु उअदु लेपली ngami singa homadu chatti yengi masjid amsu lay mayam da duangi darkhas ni channel asi subscribe to birabdi amuk thagat chabi khudong chaba fangjagani mathangda hazrat musa gi zindagi ki matang ase yamna sang video am semge khanjari video du hakoina ngangbiyo फिरौन की कांगलुप सिंह हजरत मूसा द ईमान पुरखितेबन काइना संगदा फिरौन दी हजरत मूसाबु अमसुंग मखोइगी कांगलुप तानरकपदा अल्लाह ताला ना मापु खोइगी दरियादा नमसिंदुना हातखिबनी ngasisu फिरौन की असीबा हकचांग मिशरगी खोइगी म्यूजियम दा थमली कनागुम्बना मधु खुदोंग चारबदी चलुदना फिरौन येंगलुबी याय वाकिर दावना अल्हम्दुलिल्लाह।